Ngasigi pausi singamadi social media deki lokhachaba pausingi update pijari ahanbada maroiba pau. Naga amadi kuki kanglup anigi marakta lamgi matangda yetnaba amadi ungkhanaba hengalakadori KNAB gi army chipna notice ama thoktuna kedar singda wafam khara khangankhre. Tengnopal district ta Saktiman ama accident thokpada maduda tonglakpa kuki sing laikhidre hari Arambai Tingolgi Lusingpurel Korongan Bakhumangi update ka loinana Kharam Baifeida ZUF na landarakiba thawong kotuna condemn tawrakli KNFP amadi ZUF ka ngarang numai kamnaba mafamdagi khulai kaya phagatkhare oil pump sing thong lolagani haibadagi pump sing da queue lepna khare illegal immigrant sing masing khangyan hengalakpana India da achoba singnaba ama oire haina expert na phongdokre Iran lengaki mayokta khongjang changsilakpada miyoi nifu manga sire Visakhapatnam da lebak asigi khwaidigi chawba langi sajel pangthokadori covid langi chaitheng matungda inaucha sahida lupa lakun tanaba honari Venezuela na political prisoner sing thadoklagani hairi Chhattisgarh gi class 4 exam question da huigi maming ram thonbagi wathok oire Garina thomlambadagi laikidraba Muhammad Tajuddin amadi Muhammad Salauddin gi asiba haksang loksinduna mathong mangam pangthoklagani haina JEC na phongdorakre Jiri bamda miyoi ama yungau amasung yunganga konana phabada natana Churachandpurda miyoi ani number 4 ga konana phare Ekar chani romda tharamba ganja pambi sing yanthatuna mangankre Electric transformer mai chakre Manipur gi mapanda khundariba Manipuri singdamak autonomous council PU haiduna Argatala da khongjang changsinkre Gambir Singh Narsingh amadi Sana Hera Chandra gi matik mayai mathauna leiba ngamdrabasu aikhoi gi Lucingba singna makhoi gi khongol liba ngambagi magul adu chenba mathok tai haina RK Megena phongdokre BDF singgi demand sing athubada pithokpiyo haiduna Thobal district ki BDF singna protest tawkre Hojik pausing amuk santona pijari ZUF na lucingba timna popi yanthatba amadi kuki singda akanba warning tawkraba matungda kuki khulai paiba singna nagagi lam nate kuki gi lamni haibagi video viral oiri naga amadi kuki ani lamgi matangda yanaba amadi ungkhalakpa henarakadori hengalakadori amana amada khut thanabagi phibamda leire hairi Burma da base tawba kuki National Army Burma gi army chief na notice ama thoktuna kedar singda asumna haikre KNAB gi senkhiba amadi suti lawkiba kedar sing pumnamak magi kemta lakliba January gi tarik 15 gi mamangda hariba kem sing asida halakadabani haina KNAB gi army chief na akanba wafam sing thamkre Kudongthiba thodok amada Tengnopal district ki Howlandphai village da Tata Shaktiman ama accident thokpada maduda tonglakpa kuki sing ayambana hospital yobongamdana laikhidre hairi makhataba pau ngaiminasi Arambai Tingol gi Luchingpure Korongan Bakhuman na sumna hairi Nahaki haukiba punsi adu afoba natraga fataba ama oirakhibara haiba adu haujikti thoidokna kanaba leite haujikti nahakna Taugadoriba asi maitei ama oina nahaki topam thokpa nathaudang adudi iraipak asigidamak leptuna ngamjaba khuding hotnaba aduni hana phana nungainadaba leirabasu imalebaki ifuruki karigumba khara tawraklabadi aikhoida pendaba nungaitaba amata leite amata oina leminasi haibaga loinana aroibada asumnasu hairi Khulaigi landi araibani mapa mapu haurakpham masagi saktam khangjadaba amuk onsillaga chaijaba hunjaba aduga haraujaba mithibong mitambal mayam ama mahik tawna sandorakliba asi ni luribase haina sumna update tori Kangpokpi district ki Kuki Job Village Kharam Baifeida ngarang Jaliarong United Front Kamson Group na nomai kapsinduna landarakiba thawong Committee on Tribal Unity Kotuna akanba mongda condemn tawrakli Kotuna thadorakpa cherol amada kumjalising ani kulhumdoigi May 3 dagi ethnic violence asi hek toklakpadagi ngasi phawba Kharam Baifei amasung Kangpokpi district ki peripheral area da target tawduna khunjasing ngasi phawba aki tujungba kayana thanduna hingli mafam asigi akoiba amadi anakpa mafamsingda operate tawriba arm group singna leptana aki akhang kaya piduna lakli haina su claim tawri Kotuna makha taraduna ZUF Kasom Faction S Valley West Insurgent Network ki influence ta thabak tawriba Gangstar amani Gangstar amani haina moral sibaga loinana Kukijo community gi matangda aranba wafam kaya ama chandogduna akaknaba element kharana committee gi mathakta miyot minai kaya chathari
Maram asina ngarang etek chatharakiba adu kanano haiba mari leinaba authority na thidoktuna makoibu phagadabani amadi makoigi mathakta akanba action lokhatgadabani su hairi Kangpokpi district ki manung chanba Kharam Baifei village da kuki lalolup ki NFP gi lanmising oigani haina thajaba kulai paiba singa S Kamchan na lusingba ZUF ki lanmisinga akan mongda khut thongna karaba matung thodok thokpham gi akoiba mapam singda Central Security Force amadi State Force ki apunba kangbuna thiba humba gi thabak chathabada kulai kya phagatpa ngamle hairi Operation aduda Kangpokpi district ki manung chanba Kangsup Police Station na konba Solung village da leiramba kuki khulai paiba singi camp tagi Heckler amasung Cos G3 rifle ama magazine ama ball action rifle ani Paul magazine rifle mari improvised mortar armoring ring amadi detonator ga konaba 36 hand grenade ani G3 live round ani radio set ama phagat khi hairi Moirang Police Station ki manung chanba Moirang Thana lekai da leiba MS Elidas Fuel Station petrol pump ta sakhangdaba singna bom langsinduna pokhai halamba thogdoka mari lenana ngarang numidang pung 8 rom tabadagi sarkar ga yanaba ama puraktriba phawba matam kaktana oil pump sing thong lonaba Manipur Petroleum Dealers Party niti na warep lawre haina social media da paw ama thadorakpadagi miyamna petrol lownaba haiduna pump sing da queue lengna kare press na phongba paw gi source amana petrol pump da bom langsinduna pokhai halamba thogdok adugi matangda pump singda secure atmosphere ama leitriba phawba matam kaktana pump sing thong lonaba warep lawre adubu mari lenaba association gi maikidagi di hairiba warep adugi cherol di press da thadokpa makti leitri marak asida Manipur Sarkar gi Commissioner Gram Secretary Home and Ashok Kumar na thadokiba cherol amagi matung inna mamang sahi January 15 dagi Home Department da Integrated Anti-Extortion Cell haiba ama lingduna extortion activity gi maikeida center amasung state forcing punna thabak paikhatminaduna lakli maram aduna citizen singna extortion ga mari leinaba gihan khangalakpa sing toll free helpline number 180020233226 ta report tobiu hairi Yumlon laba lebak singdagi illegal immigrant singka hena thomjilakpana India gi security amasung chawkhat thorang paikhatpada achauba singnaba ama oireklagani haina population expert singna warning tawrakli cheksin wa thamladuna hai ningthina yengsindaba amadi check tawdana illegal immigrant sing sangsilakpa asina lebak asigi security da achauba singnaba ama ohenbata natana selthum amadi khunai londa achauba singnaba kaya thokhali Mumbai gi Brinda Hindu Association auditorium da handakta pangthokiba illegal immigrants ki maramda khana nainaba thoramda expert singna phongdokna khibada hiram asida kupna yengsinba mathau tari loinana social policy ama swemhoba mathau tai Indian Institute of Population Standards ki director Dr. S.K. Singhna phongdokhibada illegal immigrants sing sangsilakpana matam amatada lebak asigi chawkhat thorang amasung sel thumgi phibamda ahongba kaya leihalle masing yamlaba illegal immigrants sing yumlonariba lebak haibadi Bangladesh Nepal amasung Myanmar dagi changsilaktuna lebak asida tung koiba phawba nungainaroidaba amadi singnaba ama mayokna hali lebak asigi security amasung lengak thauda da su singnaba kaya thokali lebak asida leriba senja thumjagi mawong asina jumlonabadagi logi wangmada illegal immigrants sing sangsilakpada mateng ohelle selga onaduna sangsilakhibana India manungda achouba chaitheng amasu oirakli maduda politics ki achouba khut yawbagi mami tabaga loinana election da kudong chahannaba akaknaba community amada pusinduna khunda hanbagi mawong amasu leiri illegal immigrants singna ahanba oina awang nongpoki state singda sangsilaktuna khunda sinnaba honai maduda natana West Bengal gi saruk kharadasu ahanba khongdapham oina sijinari madudagi India gi maru oiraba metropolitan city sing haibadi Mumbai Delhi Bengaluru Chennai amasung Hyderabad na singbada chatkhi loinana mafam adudasu hana khundaduna leiramlaba singi matengsu fangli illegal immigrants singna local political representative singa network ama semgatli madu makoina sangsilaklaba matung asoi angam yaudana yum sabaga loinana khunda sinba yananabani maduda natana identity document sing saba amadi lebak asigi citizen amani haiduna makoigi phangpham thokpa hak adu phangnanabani tongan tonganba case kharada local cooperator amasung politics ta mayai chabi sing thogjil
ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯁꯦꯜ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯜꯂꯤꯒꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯡ ꯂꯣꯏꯅ ꯆꯠꯊꯩ ꯃꯈꯣꯏꯅ ꯆꯠꯊꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯇꯦꯔꯣꯔꯤꯖꯝ ꯑꯦꯛꯁꯇ꯭ꯔꯣꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯃꯁꯨꯡ ꯊꯧꯔꯝꯁꯤꯡ ꯌꯥꯎꯔꯛꯂꯤ ꯃꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯛꯂꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯀꯦꯜ ꯄꯦꯔꯥꯂꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯗ ꯁꯧꯒꯠꯇꯨꯅ ꯂꯤꯐ ꯖꯤꯍꯥꯗꯅꯆꯤꯡꯕ ꯊꯣꯛꯍꯜꯂꯤ ꯃꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯏꯔꯥꯜꯗ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗ ꯄ꯭ꯔꯣꯇꯦꯁꯇꯔ 95 ꯁꯤꯔꯦ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯇꯦꯍꯔꯥꯟꯗ ꯈꯛꯇ ꯅꯠꯇꯅ ꯀꯣꯝ ꯏꯐꯔꯥꯟ ꯕꯥꯟꯗꯥꯔ ꯑꯕꯥꯁ ꯃꯁꯥꯠ ꯐꯥꯗꯤꯁ ꯑꯃꯁꯨꯡ ꯕꯣꯁꯅꯥꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯏꯔꯥꯜꯗ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯏꯁꯂꯥꯃꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯏꯔꯥꯟ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ IRIBꯒꯤ ꯕꯤꯜꯗꯤꯡ ꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯕꯗꯤ ꯏꯔꯥꯅꯤꯌꯥꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯈ꯭ꯔꯦ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯁꯨꯁ ꯄꯦꯖꯦꯁꯀꯤꯌꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯕꯤꯅꯕ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯈꯤ ꯏꯔꯥꯟꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯖꯔꯃꯅꯤꯅꯁꯨ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤꯕ ꯏꯔꯥꯅꯤꯌꯥꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯈꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭रीम लीडर अयातुल्ला अली खामेनीना मपान लेबाकसिंगी ꯊꯧꯔꯥꯡꯒ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯁꯟ 26 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯏꯟꯗꯤꯌꯟ ꯅꯦꯚꯤꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯔꯥꯕꯤꯌꯟ ꯁꯤ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯅꯆꯤꯡꯕꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯤꯁꯥꯈꯥꯄꯠꯇꯅꯝꯗ ꯂꯩꯕ ꯍꯤꯊꯥꯡꯐꯝꯗꯒꯤ ꯃꯤꯁꯟ 26 ꯍꯧꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯤꯡ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯄ ꯃꯍꯥꯁꯥꯒꯔ ꯚꯤꯖꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯥꯜꯒꯤ ꯁꯥꯖꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ मालेम पुंबदा अचौबा चैथेंग पीखिबा कोविड-19 के लाइचत अमसुंग कुमजा 2019 स्टेट असिदा थोकलिबा लालना मरम ओइरगा अवाबा कया मायोकनरबसु निंगथौजम इनाउचा कौबा बिष्णुपुर डिस्ट्रिक्ट की कुंबी तेराखादगी लौमी अमना मना मसिंग थादुना सही अमदा लुपा लाख 10 रोम ताननबा थौरांग तौरी लौराक अमगी मफमदा महागना कोबी फुल ब्रोकोली अमदी हंगाम थाबगी थबक चथरी सही असिगी ओइना हंगाम पांबी 3,000 हेना थाबगा लोइनना नोंगमदा हंगाम मपुल चाम हेना योनबा ngamli mana masing pumnamak October thagi aroiba chayolda thakibani hauzik phawbada kobi phul broccoli amasung hangam yauna pambi 19 rom hekpa ngamle kobi thamchet manbi 1,000 hena amasung broccoli 3,300 rom su thaki covid-19 ge laichet matungda pothok yonba ngamkhidabagi wafamsu mahakna nahongna na phungdokhi matung tarakpada kangluk ki irang thorakpana maram oiraga lau singubagi thabak thoramda chauna apunbasu oikhi nomang sahida lau singugi thabak amata toba ngamkhide handak sahigi oinadi pothok marang kaina puthokpa ngamlagani haibagi thajaba lei kum amada chaurangna lupa lakh 3 9 rom tanba ngami haina palladuna mahakna haiki kharif amadi rabi season matamda hatai atopa makhalgi pambi sing thaduna sel tanba ngami kharif season matamda mairel thaduna ahenba sentok layanba ngamki lau singuba khaktada sahigi oina lupa lakh 10 rom tanba ngami haina sumhangna phongdoki miyoi kaya marumna lau singubagi thabak thoramda thawai hakchang yauna mai onsilabadi manipurgi sedmit londa phagatlanba ngamlagani haina palladuna inauchana makatana hai lau singuba amadi mana masing thabadagi phanglakpa senphamna imung manung pubada thoidona awaba laite scientific oiba mawngda lau singugi thorang lokhatlabadi pothok hena puthokpa ngamgani akaknaba changda chemical fertilizer sijinabaga loinana bio fertilizer sijinadabana maram
ꯑꯣꯏꯔꯒ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯦꯟꯗꯣꯡꯗꯤ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯃꯤ꯫ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯏꯅꯥꯎꯆꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯁꯛꯈꯪꯕ ꯑꯣꯏꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯕꯦꯁ ꯐꯥꯔꯃꯔ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯧꯎ ꯁꯤꯡꯎꯗ ꯁꯤꯖꯤꯟꯅꯅꯕ ꯃꯍꯥꯛꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯀꯦ.ꯚꯤ.ꯀꯦ. ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯂꯧꯕꯗꯤ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯚꯝ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯏꯈꯠꯄ ꯉꯝꯗꯨꯅ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝꯗ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯚꯦꯅꯦꯖꯨꯂꯥꯅ ꯐꯣꯔꯦꯅꯔꯁꯤꯡ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯐ꯭रीडꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯅꯧꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯛꯈ꯭ꯔꯕ ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯦꯁꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯄꯨꯡ ꯐꯥꯅ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯃꯊꯪ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄ ꯇꯧꯈꯤꯗꯦ꯫ ꯇꯣꯉꯥꯟꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯚꯦꯅꯦꯖꯨꯂꯥꯗ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔ 100ꯗꯒꯤ 500 ꯐꯥꯎꯕ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯆꯠꯇꯤꯁꯒꯔꯒꯤ ꯃꯍꯥꯁꯃꯨꯟꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ ꯇꯪꯈꯥꯏꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯀ꯭ꯂꯥꯁ 4 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯋꯥꯍꯪ ꯆꯦꯗ ꯍꯨꯏꯒꯤ ꯃꯃꯤꯡ ꯔꯥꯝ ꯊꯣꯟꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯊꯥ ꯁꯥꯟꯅꯔꯦ꯫ ꯋꯥꯍꯪ ꯆꯦ ꯑꯗꯨꯗ ꯃꯣꯅꯥꯒꯤ ꯍꯨꯏꯒꯤ ꯃꯃꯤꯡ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ, ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯣꯞꯁꯟ 4 ꯄꯤꯕꯗ ꯔꯥꯝ ꯍꯥꯏꯕ ꯃꯤꯡ ꯑꯗꯨ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯏꯪꯂꯤꯁ ꯁꯕꯖꯦꯛꯀꯤ ꯋꯥꯍꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯗ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯋꯥꯍꯪ ꯆꯦ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯂꯥꯠꯂꯤꯕ ꯑꯃꯕꯨ ꯍꯨꯏꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯆꯦꯗ ꯌꯥꯎꯍꯟꯕ ꯍꯥꯏꯕꯗꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ꯫ ꯕꯤꯁꯅꯨ ꯍꯤꯟꯗꯨ ꯄꯔꯤꯁꯠ ꯑꯃꯁꯨꯡ ꯕꯖꯔꯪ ꯗꯜꯅ ꯃꯍꯥꯁꯃꯨꯟꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯂꯦꯛꯇꯔ ꯑꯃꯁꯨꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯇ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯝꯕꯨ ꯍꯨꯏꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯑꯗꯨꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯍꯜꯂꯦ꯫ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯊꯣꯔꯤꯇꯤꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕꯁꯨ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯁꯃꯨꯟꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ ꯕꯤꯁꯥꯀꯨꯃꯥꯔ ꯂꯥꯍꯔꯦꯅ ꯍꯥꯏ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯈꯠꯂꯛꯅꯕ ꯂꯣꯀꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔꯗ ꯈꯪꯍꯟꯈ꯭ꯔꯦ, ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯀꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2025ꯒꯤ ꯗꯤꯁꯦꯝꯕꯔ 31ꯒꯤ ꯑꯌꯨꯛ ꯄꯨꯡ 5:30ꯗꯒꯤꯅ 6:30 ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯛꯇꯥꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯕ ꯃꯣꯍꯝꯃꯗ ꯇꯥꯖꯨꯗꯤꯟ ꯁꯦꯖꯝ ꯑꯃꯗꯤ ꯃꯣꯍꯝꯃꯗ ꯁꯂꯥꯎꯗꯤꯟ ꯈꯨꯠꯍꯩꯕꯝ ꯑꯅꯤꯕꯨ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯡꯍꯥꯝꯄꯥꯠ ꯑꯦꯔꯤꯌꯥꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯆꯠꯂꯤꯉꯩꯗ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯒ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯂꯧꯁꯤꯟꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯃꯤꯁꯤ ꯑꯁꯤꯒꯤ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤꯒꯤ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯂꯧꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤ ꯑꯦꯒꯦꯟꯁꯠ ꯗ ꯕ꯭ꯔꯨꯇꯦꯜ ꯍꯤꯠ ꯑꯦꯟড ꯔꯟ ꯀꯤꯂꯤꯡ ꯑꯣꯟ ꯃꯣꯍꯝꯃꯗ ꯇꯥꯖꯨꯗꯤꯟ ꯑꯦꯟড ꯃꯣꯍꯝꯃꯗ ꯁꯂꯥꯎꯗꯤꯟ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ, ꯒꯥꯔꯤ ꯑꯃꯗꯤ ꯆꯦꯟꯅꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯂꯧꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯖꯦ.ꯑꯦ.ꯁꯤꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯩꯇ꯭ꯔꯝ ꯀꯟꯁꯇ꯭ꯔꯛꯁꯟꯅ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯕ ꯑꯁꯤ ꯎꯔꯒ ꯈꯣꯡꯐꯝ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯉꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯂꯧꯁꯤꯟꯗꯨꯅ ꯑꯃꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯣꯖꯥ ꯃꯣꯍꯝꯃꯗ ꯖꯤꯌꯥꯎꯗꯤꯟꯅ ꯍꯥꯏꯔꯤ꯫ ꯖꯦ.ꯑꯦ.ꯁꯤꯅ ꯁꯤꯟꯗꯨꯅ ꯀ꯭ꯋꯥꯛꯇꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯣꯖꯥ ꯃꯣꯍꯝꯃꯗ ꯖꯤꯌꯥꯎꯗꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡ ꯑꯦ.ꯑꯦꯝ.ꯄꯤ., ꯑꯦ.ꯁꯤ.ꯑꯣ., ꯑꯦ.ꯑꯦꯝ.ꯑꯦꯝ.ꯑꯦꯁ.ꯑꯣ., ꯑꯦꯝ.ꯑꯦꯝ.ꯗꯕ꯭ꯂꯤꯎ.ꯑꯣ. ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯅ ꯑꯦ.ꯑꯦꯝ.ꯄꯤ.ꯋꯥꯏ.ꯑꯦ., ꯑꯦ.ꯀꯦ.ꯁꯤ.ꯑꯣ.ꯁꯤ., ꯑꯦ.ꯀꯦ.ꯋꯥꯏ.ꯚꯤ.ꯑꯣ., ꯑꯟꯖꯨꯃꯥꯟ ꯀ꯭ꯋꯥꯛꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯖꯃꯤꯌꯥꯠ ꯑꯃꯗꯤ ꯑꯇꯩ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯁꯤꯡꯅꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ, ꯃꯁꯤꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯉꯔꯥꯡ ꯌꯨꯉꯧ ꯑꯃꯗꯤ ꯌꯨꯉꯥꯡꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯖꯤꯔꯤꯕꯥꯝꯒꯤ ꯂꯥꯜꯇꯤꯈꯥꯡ ꯄꯥꯠ 2ꯗꯒꯤ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯅꯥꯝꯁꯨꯗ꯭ꯔ ꯆꯍꯤ 55 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯌꯨꯉꯧ ꯂꯤꯇꯔ 10 ꯑꯃꯗꯤ 180 ml ꯒꯤ
tongan tonganba yungang bottle nifu mari phare hari amaromda security force amadi Directorate of Revenue Intelligence DII official singi apunba kangbuna Churachandpur gi manung chanba Mokot village amadi Singhat ka lonaba lambi dagi miyoi ani number 4 amadi gari ga konana phare hari pharbo miyoi ani adu Mr. Hangkhen Kaf amadi Mr. Khunjamal Lam Kawi makhoi number 4 kg ahunga gram chahum Bolero car registration car MN01S 1618 amadi Bajaj Avenger gari registration number DL10HH double 3331 phagatle hari Tripura gi Dhanapur Induria Kachakhala amadi Dhanamura gi ekar chani gi lamgi charukta paksanna tharamba ganja pambi sing yanthatuna manghankhre hari mafam aduda ganja pambi sing Thaduna Lady Habigi Akaknava Pau Ama Tripura Police na Fangbadagi Assam Rifles BSF Tripura State Rights Tripura Police Amadi Forest Department gi Kangbuna Joint Operation Chathaduna Ganja Pambi Sing Adu Yantatuna Mangan Kibani Hari Pau Asina Mangan Kiba Ganja Pambi Sing Adu Punna Lupa Lak Taruk Muk Oigani Lonana Madugi Beluna Lupa Karor Kuntra Taruk Rom Oigani Hari Garang numidang pung nipan rom tarakwa matamda Kwakathel bazardagi mayai koibi romda chatkiba lambi paring St. Peter School manakta laiba electric transformer ama khangodana mai chaklakre mai chakle haibagi pau Manipur Fire Service da pirubu matung Fire Service ki kangbu laktuna mai kanbagi thabak chathaki thawdo aduda miyoi amata aso apan yaukhiba laite Sahi cha kayagi mamangdagi Manipur ge mapanda khundaduna leriba Manipuri singi damak Autonomous Council simbiyu haiba dabida Tripura amasung Assamda tongan ba loop kayana mai pakna khongjang changsinkhre haina Tripura gi Agartala da phongba marup pauche na hairi pauche asigi report matung inna Tripura da Manipuri Students Youth or Coordination Committee Tripura Manipur Women's Council amasung Manipuri Council Tripura na sinduna Agartala Saharda wakat khongchat chatuna Manipuri singi Autonomous Manipuri Development Council sembiyu haina dabi tauki Adhunik Tripura Sengwat Sagat Lamdam asigi Manipuri singi thaudang yamna chawna laiki adubu phurup asi ngasidi masing likpada natana socio economic cultural na chingba hiram khudingda sothaduna leire Autonomous Development Council demand tau tanbaga loinana sahi kuntaret helaba phawba Tripura da school da Manipuri loan gi subject oja happy dribasi yamna thuna oja hapa sangvidagi patha 347 amasung 350A gi matung inna Tripura da Manipuri loan bo sakhangba amasung primary thakta mama loan na mahai tamba tambibagi khudongchaba piba Missing gi changda Manipur gi damak reservation thamba asina chingba dabi tauki khongjang aduda tongan ba loki losingba sing K Dhiren Y Pravin S Bimol Y Samapika G Publish Sarmana singba singsu saruk yaki Ngasi Manipur gi phibam asida leiriba luchingba singna Maidingu Gambhir Singh Narsing amadi Sanahera Chandra gumba matik mathawna leiba ngamdraba maksuk makoigi khongol liba ngambagi magun adu chenba ngamba mathau tai haina UNLF ki hanagi chairman RK Megan Eli Sanayai mana phongdokre wafam asi Manipur bu Burma gi khuttagi ningtamba hanjinduna chahi taret khuntakpa loisinkhibada achouba thaudang lokhiba Maidingu Gambhir Singh laikidabagi chamaga marifu tarani thoi suba kuman thoranga mari lenana RK Meghena phongdokhibane Thawai Miral Manipur Peace Committee Manipur Maitei Langol amadi Salai Ibudau Pakhangba Thawgal Lupna Sinduna Arambai Tengol Thokliba Irang asigi thakthengna saitheng phangliba sing amadi tongan ba miyoi kayana saruk yaduna pangthokiba thawrok adu Langthabal Kunja Awang Laikai Dalaiba Ibudo Pakhangba Sanglel dagi hauduna miyangge khongsat ama chatuna Kanchipurda laiba Langthabal Khubamda Panthungpham oiki amadi mafam aduda laiba kubam ahumda laisu katuna ikai kumnaba utkhi thorom aduga mari lenana RK Megena hai haujik leibak asida leiriba leibak ki phibam asida luchingba sing matik chari bara haibasi leibak mayamna hena khangnare miyamgi mihutsing asi miyamgi oiba asengba mihut oifam thokpani ireipak asida miyoi kaya lanjenaduna mayumda hanjinba ngamdana leiriba asigi miyamgi mihutsingna kathokpaga loinana mangjil thapam thokpani
Mana makatan hai lamdam asigi lusing basingna maidingu gambir sing narsing hera chandra gomna makoi gi matik mathongna adu chenba ngamdraba maksu makoi gi khongul liba ngambagi magun adu chenba mathok tai maidingu gambir sing laikhidabagi chama marfutrani thoi suba kuman thoram asida manipur gi miyamna mapam asida leiriba maidingu gambir sing narsing amasung sana hera chandra gi khubamda leisu katuna ikai khumnari loina na thokliba irang asigi hakteng nana chaitheng pangliba miyamna su laktuna saruk yariba asina miyamda emotional appeal ama soidana tawgani khalli haina phongdokhi Hauzik BDF singna taliba demand sing athuba matamda pithokpiu haina Thobal district BDF personnel singna hayel labuk lampakta achoba protest ama tawkre protest aduda Thobal district ki BDF personnel lising ani henbana saruk yakhi khongjang adugi matangda Thobal district BDF welfare association gi vice president L Suresh Maitain hai Thobal district ki oina apunba BDF member singna protest tawriba asi BDF singna matam sangna tanduna lakpa demand sing state lengangna pithoknaba khanari hairaga pithoknabagi honadaba amadi matam yaithok tuna thamba mayam asina BDF member singi thamoida pendaba kaya lakpadagi hauzik indefinite gun down amadi pen down strike sangsilakpani haiki State asida chalairiba PR longthoklaga popular government ama semnaba center na hauzik honarakpagi mami ama taraklei karigumba state asida popular government ama amuk lakpa matamda government aduna mathau nengthina tawba ngamdrabadi government ama leibagi kanaroi aduna government adu yamna matik mayai leiba government ama oiba tai center na state asida popular government ama semnaba honariba asida kuki jo MLA sing yawba yaroi haiba kuki jo council yawba constituent body singi oiba mifamda warep kaya loduna athingba kaya thamkiba leiri kukijo mar tribal singi apunba kukijo council na mamang sahigi December 13 da pangthokpa mifamna lawkiba warep kukijo miyoi amata Manipur government ama semlakpa matamda kukijo gi miyoi amata yawba yaroi maduda thorakpa tekchak pumnamak masa masana pujagadabani haina KZ Sina Lauthokibasu Laikrabani BJP gi MLA Kuntra Taret Lariba Asiki Manungda Kuki Jo MLA Taret Yauri Center gi BJP gi Lusingba Singna Manipur gi MLA Sing Delhi da Kauraga Wari Sanakiba Lay Wari Sanaba Aduda Maitei Naga Amadi Kuki MLA Kuntra Marina Saruk Yaki MLA Kuntra Mari Adugi Manungda Kuki Jo MLA Taret Laibagi Manungda MLA Mari Kaktamak Saruk Yaki Ladiba Pibam Asida Center na State Asida Popular Government ama semgadoriba asigi pibam kharadi luna thokkodoribani adumakpu center lengangna tawbu tawge hairabadi ingamda ngamba thabak ngaktani center lengangna manipur gi miyamna yaroidaba wafam amata tawdana manipur BJP gi oiba lengak ama semlaga government aduda pifam thokpa matik mayai pumnamak piraga government aduna kari torokpa haibadu amuktang yengba yai Makha tarakpa aroiba pawda editor kalamdagi machang oiba paw ama lakhotchari karamba mawongda miyamgi lengak semlakadage haiba miyamna khangningna ngairi Manipur gi miyamna popular government thamba pami central government na popular government thamba pamdabagum tawri masi kari maramdagi oirakhibano haiba tarabadi illegal immigrant chinkuki jo narco terrorist singna Manipur gi apunbagi saktam thugairaga kuki kanglup sing tagi oiba tokhaiba lengak semnaba demand haukiba sahi lisingani kulumdoi gi May ahumdagi war crime chathakiba asidagi oirakhibani law and order gi subject state ki subject ni adubu state na landarakiba terrorist sing laksinnaba miyangma punna kannadi honaki adubu langi maichrang nanglaba miyamna apunbagi saktam kaiba yaroi haiba apunbagi kholauga iroinana punsidagi apunbagi saktam ngakpana hena lumna lawduna lanthengnabada chokthaba amadi akiba amata laikhide haujiksu Singnarakpa khudingmak thengnanaba phirepki khongphamdagi handokpa amata leitri adubu apunbagi saktam thugainaba landarakliba lamhen tuhenba singi maikeidagi laingaki lucingba singadabani state asida PR thamnaba kholau leirakhiba aduda opposition political party gi maraktagisu apunbagi saktam thugainaba landarakhiba singi kholau aduda khudung induna saugatnaki loinana ruling Kuki MLA singna apunbagi saktam thugainaba landarakiba terrorist singi pandam adu phanghanaba support tawrakiba aduna wathok asi aruba phibamda lairakhibani wathok asigi waroisin puraknaba ruling MLA singna amata oina honabagi mahut
ꯂꯨꯆꯤꯡꯕ ꯁꯤꯟꯕ ꯄꯥꯝꯕ MLA-ꯁꯤꯡꯒꯤ ꯈꯨꯠꯄꯨ ꯁꯦꯝꯅꯗꯨꯅ ꯐꯝꯕꯥꯜ ꯇꯣꯡꯅꯕꯒꯤ ꯍꯣꯠꯅꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯁꯨꯛꯂꯤ ꯄꯥꯏꯔꯤꯕ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯄꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯈꯣꯡꯂꯩ ꯊꯨꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯗ ꯊꯝꯂꯒ PR ꯂꯩꯉꯥꯛ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯛꯊꯦꯡꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯆꯨꯛꯂꯤ ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯃꯈꯥ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯂꯨꯆꯤꯡꯕ ꯁꯤꯟꯅꯕ ꯔꯨꯂꯤꯡ MLA-ꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯀꯅꯥꯕꯨ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯈꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯁꯤꯡꯒꯤ ꯂꯝꯖꯦꯜꯒꯤ ꯂꯧꯇꯨꯅꯕ ꯂꯩꯕꯗꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟꯁꯨ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯔꯨꯂꯤꯡ MLA-ꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯨꯠꯄꯨ ꯁꯦꯝꯅꯗꯨꯅ PRꯒꯤ ꯃꯍꯨꯠ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯄꯥꯝꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯔꯨꯂꯤꯡ MLA-ꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯄꯦꯟꯗꯕ ꯂꯩꯔꯛꯄꯗꯒꯤ PR ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ PRꯒꯤ ꯃꯇꯝ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯂꯣꯏꯔꯒꯗꯕ ꯑꯣꯏꯕꯅ PR ꯃꯈꯥ ꯇꯥꯅ ꯊꯝꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯊꯝꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯅ ꯉꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯂꯣꯏꯒꯗꯧꯔꯤꯕ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯊꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 14ꯗ BJPꯒꯤ MLA-ꯁꯤꯡ ꯒꯧꯍꯥꯇꯤꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁꯅ ꯎꯅꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯎꯅꯕ ꯑꯁꯤꯗ BJPꯒꯤ ꯀꯨꯀꯤ MLA-ꯁꯤꯡ ꯁꯔꯨꯛ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯇꯥꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯔꯛꯀꯗꯒꯦ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯉꯥꯛ ꯁꯦꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯍꯣꯠꯅꯕꯗ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕꯗꯒꯤ ꯉꯝꯈꯤꯗꯕꯅꯤ꯫